ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯑꯝꯇ ꯉꯥꯏꯈꯣ ꯄꯥꯜꯂꯦ ꯀꯩꯅꯣ ꯄꯥꯜꯂꯤꯕꯣ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯦ ꯃꯪꯂꯥꯟꯗꯨꯗ ꯂꯥꯛꯆꯒꯦ ꯂꯩꯁꯥꯕꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯁꯤ ꯏꯀꯥꯏꯕ ꯄꯤꯕ ꯀꯧꯗꯦ ꯀꯣꯔꯠ ꯈꯕꯔ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯛ ꯐꯖꯗꯅ ꯄꯥꯝꯗꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯅꯤ ꯀꯩꯅꯣ ꯑꯥꯏ ꯂꯚ ꯌꯨ ꯀꯥꯏ ꯀꯜꯂꯛꯄ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯐꯥꯎꯕꯩꯅ Hold up. Wait a minute. ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯒꯗꯕꯤ ꯑꯃ ꯄꯥꯝꯖꯩ ꯀꯩꯅꯣ ꯃꯧꯁꯤꯁꯨ ꯈꯕꯔꯗ ꯊꯤꯅꯔꯕꯣ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯍꯤꯁꯥꯕ ꯍꯩꯕꯤ ꯏꯪ ꯇꯞꯄꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯅꯤꯡꯊꯧꯖꯥ ꯑꯃꯗꯤ ꯁꯟꯗꯤꯂꯥ ꯌꯦꯛ ꯑꯣꯏꯒꯗꯕꯤ ꯁꯤꯡꯍꯥ ꯔꯥꯁꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯏꯔꯥꯏ ꯄꯣꯛꯄ ꯑꯣꯏꯗꯕꯤ ꯂꯩꯇ ꯂꯥꯏꯔ ꯑꯣꯏꯕꯤ ꯑꯋꯥ ꯑꯅꯥ ꯈꯪꯕꯤ ꯆꯍꯤ 39ꯗꯒꯤ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯤ ꯄꯥꯝꯖꯩ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯁꯤꯗꯤ ꯅꯨꯄꯥꯒꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯃꯤꯡ ꯀꯔꯕꯥꯔ ꯑꯃꯗꯤ ꯐꯥꯝꯁꯨ ꯇꯧꯏ ꯆꯍꯤ 50ꯒꯤ ꯃꯊꯛ ꯈꯔ ꯑꯣꯏ ꯌꯦꯠꯄꯤꯅꯕ ꯂꯩꯇꯦ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯨ ꯗꯥꯏꯚꯣꯔꯁꯅꯤ ꯅꯤꯁꯥ ꯆꯥꯗꯦ ꯑꯁꯤꯗ ꯏꯄꯪ ꯄꯪꯒꯩ ꯂꯥꯛꯄ ꯅꯨꯄꯤꯁꯨ ꯌꯥꯎꯏꯅꯦꯕꯀꯣ ꯄꯪꯕ ꯅꯠꯇꯦ ꯀꯥꯟꯅꯕ ꯊꯤꯔꯒ ꯂꯥꯛꯄ ꯅꯨꯄꯤꯁꯨ ꯌꯥꯎꯏꯅꯦꯕ Hey, brother. ꯅꯨꯄꯤ ꯑꯅꯤꯈꯛ ꯀꯣꯏꯕꯕꯨ ꯑꯅꯤꯃꯛ ꯊꯃꯣꯏ ꯑꯃ ꯁꯦꯡꯗꯦ ꯀꯩꯕ ꯅꯨꯄꯤ ꯑꯅꯤꯈꯛ ꯀꯣꯏꯕꯕꯨ ꯑꯅꯤꯃꯛ ꯊꯃꯣꯏ ꯑꯃ ꯁꯦꯡꯗꯦ Some viewers may find the following disturbing. Viewer discretion is advised. ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇ ꯑꯣꯏꯃꯤꯟꯅꯁꯤ ꯈꯨꯔꯨꯝꯖꯔꯤ Happy birthday natin ni Masti. Happy birthday natin ni Masti. ꯊꯥꯖꯗꯔꯦ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯇꯤꯟꯅꯔꯤꯕꯁꯤꯡꯁꯨ ꯌꯨꯉꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯌꯨꯊꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯆꯥꯝꯃꯔꯛ ꯍꯟꯅ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯔꯁꯨ ꯆꯥꯛ ꯆꯥꯅꯕ ꯑꯣꯏꯔꯝꯗꯔꯦ ꯊꯥꯖꯗꯔꯦ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯣꯠ ꯄꯥꯏꯁꯦ ꯍꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯤ Haroba. Chume haroba. Naharido, chani, au, lahum sibau, sibau lay Ito kaya haroba. Oh. Adagi sidagi na wok mana. Adagi khajaya. Yeah. May पैसा को पा जो ओ मना राउंड क्वेश्चन कर जगह मम्मी ने को और नहीं अदर जम नहीं पैसा पा और देखो येरुम मैमू राउंड क्वेश्चन लगा Sitana kanaga loina duna lainungda changkhibage Sitana Sitana Mahatma Gandhi ga loina duna lainungda changkhi Ramayan Siren Sita Ramayan Putan Ramayan chai khangde khoi sai tho Mahatma Gandhi Sitana kanaga loina duna lainungda changkhibage Sitana Sitana Mahatma Gandhi ga loina duna lainungda changkhi Ramayan Siren Sita Ramayan Putan Ramayan chai khangde khoi sai chai Mahatma Gandhi ga Sita ga lainung da chang rai kali dai
No, 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 no. ꯄꯨꯈ꯭ꯔꯤꯗ ꯑꯗꯨꯝ ꯊꯧꯗꯔꯒ ꯒꯥꯔꯤꯁꯤꯒ ꯄꯨꯟꯅ ꯄꯨꯈ꯭ꯔꯤꯗ ꯑꯗꯨꯝ ꯇꯥꯕ ꯊꯥꯎꯁꯨ ꯇꯤꯡꯉꯔꯣꯏ ꯁꯤꯗꯤ ꯁꯤꯁꯦ ꯔꯥꯁꯤ ꯃꯍꯤꯅꯦꯕꯀꯣ ꯔꯥꯁꯤ ꯃꯍꯤ ꯁꯤꯁꯦ ꯑꯩꯁꯦ ꯀꯪꯕꯒꯤ ꯗꯣꯛꯇꯔꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯔꯥꯁꯤ ꯃꯍꯤꯒ ꯊꯛꯆꯤꯜꯂꯣꯅ ꯉꯥꯏꯈꯣ ꯅꯪ ꯅꯍꯥꯟꯒꯩ ꯀꯪꯉꯨꯔꯕ ꯔꯥꯁꯤ ꯗꯣꯛꯇꯔꯅ ꯄꯤꯔꯛꯏꯅꯦꯕ ꯅꯍꯥꯟꯒꯩ ꯊꯛꯆꯤꯟꯁꯤꯀꯣ ꯑꯗꯣ ꯅꯣꯏ ꯔꯥꯁꯤ ꯀꯪꯕ ꯃꯤꯒꯤꯁꯨ ꯑꯗꯨꯝ ꯊꯛ ꯌꯥꯅꯤꯕꯀꯣ ꯑꯗꯣ ꯁꯤ ꯌꯦꯡꯉꯣ ꯑꯩ ꯑꯝꯇ ꯁꯤꯞ ꯑꯝꯇ ꯆꯤꯡꯒꯦꯀꯣ ꯅꯤꯝꯕꯨ ꯄꯥꯅꯤ ꯔꯥꯁꯤ ꯍꯥꯎꯋꯦ ꯃꯍꯥꯎꯁꯤ ꯄꯨꯔꯥ ꯔꯥꯁꯤ ꯃꯍꯥꯎꯅꯦ ꯑꯗꯣ ꯅꯣꯏꯁꯨ ꯊꯛꯅꯤꯡꯉꯗꯤ ꯑꯗꯨꯝ ꯍꯥꯏꯔꯣ ꯁꯤꯞ ꯑꯣꯏꯍꯧꯒꯗꯧꯔꯕ ꯄꯨꯟꯁꯤ ꯎꯅ ꯌꯥꯎꯗ꯭ꯔꯕ ꯍꯦ ꯄꯨꯟꯁꯤ ꯔꯥꯁꯤꯗꯤ ꯂꯣꯈꯥꯗ ꯇꯥꯈ꯭ꯔꯦ ꯎꯅ ꯌꯥꯎꯗ꯭ꯔ ꯎꯄꯥꯜ ꯑꯃ ꯇꯥꯈ꯭ꯔꯦ 이또요. 너는 다이렉 반깁잖아. 우나 야우드라 우파 아마 Chắc là mang thai lạc có vào tâm tư đó thằng con thang cái tiền cái phát ai nói mà tâm gì đó các ngang bộ y tế nó bung chạy bung tê mà tâm tư cái nào xí đi nó cái nào hình nó hạt gan sốc ta cái đó thì quá đi lấy vậy chụp gan ta đấy quá đi ta đi vậy chụp gan ta đấy biết chứ em chỉ ngoài buồn quá đi ta vậy chụp gan ta 이네 코마라 키닷 까리로 에 좀 더 숭냥 뭐 야들어 타발 증아이 에 근데 이거 에 다니까지 로이네 에 공감 거죠 와, 사바스. 호렌 염장보다 이마나 밤가 칼라로이. 종도버 숭야 뭐 야들어도 어떻게 돼? 누비 아니 갖고 오이네. 아니 뭐 담모 얌 생데. 뭐든 비디오 되는 거. 멍퍼스. 바이바이. 누비 아니 갖고 오이바고 아니막 담모 얌 생데. 푸딩 난리 샤땅나 잉나떡나 아이기 와칼나 푸딩 난리 샤땅나